ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜꯁꯤꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯂꯩꯔꯦꯟꯒꯤ ꯃꯔꯤꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯨꯡꯉꯣ ꯇꯥꯔꯣ, ꯅꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯣꯡꯃ ꯏꯆꯥꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯅꯪꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯅ ꯏꯆꯥꯅ ꯉꯥ ꯆꯥꯅꯤꯡꯂꯕꯗꯤ ꯏꯄꯥꯅ ꯐꯥꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯄꯥꯠꯇ ꯂꯣꯡꯎꯞ ꯇꯥꯟꯗꯨꯅ ꯉꯥ ꯌꯥꯝꯅ ꯐꯥꯔꯤꯉꯩꯗ ꯃꯤ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅ ꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯪꯒꯤ ꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯒ ꯅꯔꯛꯇ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯔꯨꯔꯒ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯂꯥꯏꯀꯟꯅꯕꯗ ꯍꯨꯝꯅꯤ ꯁꯨꯕꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯅꯤꯡꯉꯝꯗꯕ ꯄꯨꯝꯅꯃꯛ ꯏꯃꯥꯒꯤ ꯏꯐꯝꯗ ꯂꯣꯏꯅ ꯉꯁꯤꯒꯤ ꯑꯍꯤꯡꯗ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯏꯃꯥꯅ ꯅꯤꯡꯁꯤꯡꯂꯒ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯃꯗꯨ ꯇꯥꯔꯒ ꯂꯣꯌꯨꯝꯕꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯈ꯭ꯔꯦꯗ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯃꯃꯥ ꯃꯆꯥꯒꯤ ꯂꯤꯈꯨꯟ ꯈꯪꯅꯕ ꯊꯤꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯝꯗ ꯈꯪꯕ ꯂꯩꯔꯕꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯟꯇ꯭ꯔꯤꯅ ꯇꯔꯨꯅꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯍꯣꯠꯅꯔꯛꯄꯗ ꯐꯪꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛꯅ ꯈꯟꯈꯤ, ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯤꯄꯥ ꯑꯁꯤ ꯐꯥꯔꯒ ꯄꯨꯔꯕꯗꯤ ꯁꯣꯏꯗꯅ ꯃꯔꯝ ꯈꯪꯒꯅꯤ꯫ ꯃꯍꯥꯛꯅ ꯂꯣꯠꯀꯦ ꯈꯟꯗꯨꯅ ꯂꯣꯠꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯔꯨꯅꯤꯒꯤ ꯃꯧꯄ꯭ꯋꯥꯗꯨ ꯐꯥꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯗꯨ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯗꯨ ꯍꯦꯛ ꯈꯪꯂꯛꯄꯒ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯝ ꯄꯨꯝꯕ ꯇꯝꯖꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯣꯌꯨꯝꯕ ꯍꯧꯖꯤꯛꯇꯤ ꯃꯄꯥꯡꯒꯜ ꯁꯥꯔꯦꯞ ꯐꯥꯔꯛꯂꯕꯅꯤꯅ ꯃꯟꯇ꯭ꯔꯤ ꯊꯦꯡꯅꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯃꯙꯧ ꯂꯩꯔꯦꯟꯒꯤ ꯃꯐꯝꯗ ꯇꯝꯖꯈꯤ꯫ ꯃꯗꯨ ꯇꯥꯔꯒ ꯂꯩꯔꯦꯟꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯃꯟꯇ꯭ꯔꯤꯕꯨ ꯂꯝꯕꯥ ꯇꯧꯅꯒꯦ ꯈꯜꯂꯤꯕꯗꯨ ꯏꯄꯨꯅ ꯌꯥꯗꯦ꯫ ꯃꯍꯥꯛꯇꯤ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤꯅꯤ, ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯒꯅꯤ꯫ ꯏꯄꯨꯅ ꯃꯥꯕꯨ ꯍꯥꯠꯄꯅ ꯐꯒꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯉꯥꯏꯔꯤꯕꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯃꯥꯒꯤ ꯍꯩ ꯁꯤꯡꯕꯅ ꯍꯤꯗꯦꯟꯗ ꯀꯨꯝꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯪꯗ ꯃꯥꯕꯨ ꯏꯄꯨꯅ ꯍꯥꯠꯀꯅꯤ꯫ ꯃꯁꯨꯕꯨ ꯑꯁꯨꯝꯅ ꯊꯦꯝꯈ꯭ꯔꯦ꯫ ꯂꯩꯔꯦꯟ ꯑꯁꯤ ꯑꯀꯪꯕꯗ ꯑꯃꯨꯛ ꯃꯟꯇ꯭ꯔꯤꯒꯤ ꯇꯥꯟꯖꯥ ꯑꯁꯦꯡꯕ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯩꯕꯨꯁꯨ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯇꯣꯛꯍꯜꯂꯒꯗꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯔꯨꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯐꯪꯅꯕ ꯊꯤꯔꯒ ꯍꯥꯠꯂꯒꯦ ꯈꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛ ꯃꯅꯥꯏꯁꯤꯡ ꯈꯔꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯖꯤꯟꯕ ꯀꯟꯅ ꯍꯧꯔꯛꯂꯦ꯫ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨꯁꯨ ꯃꯥꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ, ꯀꯗꯥꯏꯗ ꯆꯠꯂꯤꯕꯒꯦ ꯍꯥꯏꯅ ꯀꯨꯞꯅ ꯁꯦꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯑꯁꯨꯝ ꯁꯦꯟꯅꯔꯛꯄꯅ ꯅꯣꯡꯃ ꯃꯧꯄ꯭ꯋꯥ ꯑꯁꯤꯅ ꯃꯆꯦꯒꯤ ꯆꯥꯅꯕ ꯆꯦꯡ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯦꯡ ꯄꯨꯗꯨꯅ ꯆꯠꯄꯗꯨ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯅ ꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯔ ꯂꯥꯞꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯕꯨ ꯎꯍꯟꯗꯅ ꯆꯠꯂꯤ꯫ ꯃꯗꯨꯗ ꯃꯧꯄ꯭ꯋꯥꯅꯤꯄꯥ ꯑꯗꯨꯅ ꯂꯣꯛꯆꯥꯎ ꯃꯄꯥ ꯌꯧꯔꯛꯄꯗ ꯆꯪꯁꯤꯟꯈꯤꯕꯗꯨ ꯎꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤꯅ ꯈꯜꯂꯤ, ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯀꯤꯅꯔꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯤꯕ ꯑꯁꯤꯅꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯇꯥꯔꯦ ꯈꯟꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯟꯇ꯭ꯔꯤꯅ ꯃꯅꯥꯏ ꯄꯨꯝꯅꯃꯛ ꯄꯨꯔꯗꯨꯅ ꯂꯣꯛꯆꯥꯎ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯣꯛꯆꯥꯎ ꯃꯄꯥꯟ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯩꯔꯦꯟ ꯑꯗꯨꯅ ꯈꯜꯂꯤ, ꯐꯔꯦ, ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯉꯝꯂꯒ ꯑꯩꯕꯨ ꯍꯥꯠꯂꯁꯤꯅꯨ, ꯑꯩꯅ ꯉꯝꯂꯒꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯂꯣꯛꯄꯥꯟꯗ ꯀꯥꯈꯠꯇꯨꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤꯒꯤ ꯀꯥꯡꯕꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯂꯩꯔꯦꯟꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗ ꯂꯩꯔꯦꯟ ꯑꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯩꯔꯦꯟ ꯃꯈ꯭ꯌꯥꯠꯇ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯥꯏꯒꯤ ꯃꯈ꯭ꯌꯥꯠꯇ ꯆꯪꯈ꯭ꯔꯕꯗ ꯂꯩꯔꯦꯟ ꯃꯌꯥ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯌꯦꯠꯇꯨꯅ ꯀꯥꯈꯠꯂꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯞꯈꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯂꯩꯔꯦꯟꯅ ꯃꯆꯥ ꯑꯃꯁꯨꯡ ꯃꯁꯨꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯃꯥꯒ ꯂꯣꯏꯅꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯈ꯭ꯔꯕꯅꯤ꯫
ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯃꯆꯥ ꯅꯤꯄꯥꯕꯨ ꯍꯥꯠꯈꯤꯕꯗꯤ ꯅꯨꯡꯉꯥꯏ, ꯑꯗꯨꯕꯨ ꯇꯔꯨꯅꯤꯗꯤ ꯑꯋꯥꯕꯒꯤ ꯁꯔꯨꯛ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯃꯄꯥ ꯃꯆꯥꯕꯨ ꯃꯥꯅꯗꯤ ꯃꯊꯧ ꯀꯧꯖꯕ ꯃꯄꯥ ꯂꯥꯏꯔꯦꯟꯅ ꯂꯃꯟ ꯈꯨꯝꯗꯨꯅ ꯍꯥꯠꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯌꯦꯡꯅꯕꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯋꯥꯕꯅ ꯃꯥꯒꯤ ꯃꯁꯛ ꯑꯣꯏꯖꯔꯕꯤ ꯈꯥꯡꯕ ꯀꯟꯕꯤ ꯅꯨꯖꯥ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯃꯕꯨꯡꯉꯣꯕꯨ ꯅꯤꯡꯁꯤꯡꯖꯔꯒ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯀꯔꯤꯁꯨ ꯅꯠꯇꯕꯒꯨꯝ ꯈꯜꯂꯛꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯃꯩ ꯑꯣꯏꯁꯤꯜꯂꯛꯂꯒ ꯊꯃꯣꯏ ꯃꯩꯆꯥꯛ ꯄꯨꯕ ꯉꯝꯂꯛꯇꯦ꯫ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯃꯕꯨꯡꯉꯣꯒ ꯂꯣꯏꯅꯖꯈꯤꯕ, ꯉꯥꯡꯅꯈꯤꯕ, ꯅꯨꯡꯁꯤ ꯆꯥꯟꯅꯖꯅ ꯌꯦꯡꯅꯖꯈꯤꯕ ꯄꯨꯝꯅꯃꯛ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯖꯔꯛꯈꯤ꯫ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯃꯣꯏꯅ ꯉꯥꯜꯂꯤꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯤꯕ ꯃꯂꯪꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯖꯥꯒꯤ ꯊꯃꯣꯏ ꯃꯩꯆꯥꯛ ꯍꯥꯞꯄꯒꯨꯝ ꯇꯧꯔꯤ꯫ ꯈꯥꯡꯐꯝ ꯈꯪꯗ꯭ꯔꯕ ꯃꯩꯆꯥꯛꯅ ꯃꯕꯨꯡꯉꯣꯅ ꯇꯥꯏꯕꯪ ꯁꯪꯁꯥꯔ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯃꯤꯂꯨꯒꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯇꯠ ꯃꯇꯠ ꯑꯣꯏꯕ ꯋꯥꯍꯩꯅ ꯏꯆꯥ ꯑꯁꯤꯗꯗꯤ ꯃꯥꯡꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯝꯕꯗꯨ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯍꯟꯅ ꯍꯟꯅ ꯇꯥꯔꯛꯈꯤ꯫ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ, ꯁꯥꯠꯂꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ, ꯈꯣꯡꯂꯤꯕ ꯆꯦꯛꯂꯥꯁꯤꯡꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯒ ꯇꯔꯨꯅꯤꯒꯤ ꯃꯐꯝꯗ ꯌꯦꯛꯅꯕ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦ꯫ ꯃꯕꯨꯡꯉꯣ ꯌꯥꯎꯗ꯭ꯔꯕ ꯁꯪꯁꯥꯔꯗꯤ ꯀꯥꯟꯅꯗꯕ ꯁꯪꯁꯥꯔꯅꯤ ꯈꯜꯂꯛꯈꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯃꯥꯅ ꯍꯥꯏꯈꯤꯕ ꯆꯦꯛꯂꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯥꯅꯨ ꯊꯥꯡꯒꯣꯡ ꯀꯧꯕꯤ ꯆꯦꯛꯂꯥ ꯃꯍꯥꯛꯀꯤ ꯋꯥꯔꯤꯕꯨ ꯇꯝꯖꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯩꯅ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯀꯔꯤꯒꯤꯗꯃꯛ ꯆꯦꯛꯂꯥ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯂꯣꯔꯤꯕꯅꯣ ꯅꯤꯡꯁꯤꯡꯖꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯖꯥ ꯑꯗꯨꯅ ꯁꯤꯁꯤ ꯁꯤꯡꯉꯝꯗ ꯃꯊꯃꯣꯏ ꯀꯥꯏꯅ ꯋꯥꯅ ꯃꯕꯨꯡꯉꯣꯕꯨ ꯅꯤꯡꯁꯤꯡꯖꯔꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯑꯩꯅ ꯑꯀꯟꯕ ꯋꯥ ꯈꯔ ꯍꯥꯏꯈꯤꯕꯗꯨꯗ ꯀꯣꯅꯨꯡ ꯀꯥꯔꯛꯈꯤꯗ꯭ꯔꯦ, ꯃꯥꯕꯨ ꯀꯧꯔꯨꯁꯨ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡ ꯊꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯅꯥꯏꯁꯤꯡꯒꯤ ꯋꯥ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯃꯍꯥꯛꯅ ꯀꯔꯝꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯒꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯐꯕ ꯇꯥꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤ꯫ ꯅꯤꯡꯊꯧꯁꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯩꯅꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯃꯊꯟꯇꯅꯤ, ꯃꯍꯥꯛꯄꯨ ꯐꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯈꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯈꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯐꯍꯟꯕ ꯉꯝꯕ ꯅꯤꯄꯥꯗ ꯏꯆꯥꯅꯨꯄꯤ ꯄꯤꯗꯨꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯃꯁꯨ ꯅꯤꯄꯥꯗ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯥꯏꯌꯦꯡꯗꯨꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯨ꯫ ꯃꯁꯨꯅ ꯃꯄꯨꯗ ꯀꯔꯝꯅ ꯂꯥꯏꯌꯦꯡꯒꯅꯤ ꯍꯪꯖꯔꯕꯗ ꯃꯄꯨꯅ ꯆꯪꯒꯗꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤꯈꯤ꯫ ꯐꯤꯔꯣꯏ ꯐꯤꯉꯥꯝ ꯆꯥꯛꯂꯣꯡꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯄꯨꯗꯨꯅ, ꯍꯦ ꯏꯕꯨꯙꯧ, ꯅꯍꯥꯛꯅ ꯉꯁꯤꯗꯒꯤ ꯔꯥꯖꯀꯩꯅꯥꯕꯨ ꯐꯍꯟꯕꯤꯗꯨꯅ ꯅꯁꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯨ ꯌꯥꯎꯕꯤꯌꯨ ꯍꯥꯏꯔꯝꯃꯨ꯫ ꯑꯗꯨꯝꯅ ꯈꯨꯔꯨꯝꯂꯒ ꯔꯥꯖꯀꯩꯅꯥ ꯐꯔꯒꯅꯤ ꯇꯥꯛꯄꯤꯈꯤ꯫ ꯃꯁꯨ ꯑꯗꯨ ꯄꯟꯊꯕ ꯇꯧꯗꯅ ꯃꯄꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯊꯣꯡꯁꯪꯕꯁꯤꯡꯗ ꯔꯥꯖꯀꯩꯅꯥ ꯂꯥꯏꯌꯦꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯕꯗ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯦ꯫ ꯔꯥꯖꯀꯩꯅꯥꯕꯨ ꯂꯥꯏꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯅꯍꯥ ꯄꯥꯈꯪ ꯑꯃ ꯂꯥꯛꯍꯧꯏ, ꯃꯍꯥꯛꯄꯨ ꯊꯥꯖꯤꯟꯖꯔꯛꯎꯔꯥ ꯍꯥꯏꯅ ꯍꯪꯒꯠꯆꯈꯤ꯫ ꯅꯤꯡꯊꯧꯅ ꯅꯍꯥ ꯄꯥꯈꯪꯅꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯑꯩꯅ ꯏꯆꯥ ꯑꯁꯤ ꯐꯕ ꯉꯝꯂꯕꯗꯤ ꯏꯆꯥ ꯄꯤꯒꯅꯤ, ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯉꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯈꯟꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯊꯨꯅ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯌꯥꯎꯔꯛꯇꯦ꯫ ꯃꯁꯤꯅ ꯂꯥꯏꯌꯦꯡꯕꯗ ꯐꯕ ꯉꯝꯒꯗꯣꯔꯤꯕ꯭ꯔꯥ ꯈꯟꯗꯨꯅ ꯅꯤꯡꯊꯧꯅ ꯍꯪꯂꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯀꯔꯝꯅ ꯂꯥꯏꯌꯦꯡꯒꯗꯧꯔꯤꯕꯅꯣ? ꯅꯁꯥꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯔꯤꯁꯨ ꯌꯥꯎꯔꯛꯇꯦ ꯍꯥꯏꯔꯕꯗ ꯂꯣꯌꯨꯝꯕꯅ, ꯃꯍꯥꯔꯥꯖ, ꯑꯩꯍꯥꯛ ꯔꯥꯖꯀꯩꯅꯥꯕꯨ ꯑꯃꯨꯛꯇꯪ ꯃꯥꯅ ꯅꯥꯔꯤꯕ ꯂꯥꯏꯅꯥꯗꯨ ꯌꯦꯡꯖꯈꯤꯒꯦ, ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯔꯝꯗ ꯍꯥꯏꯖꯒꯦ ꯍꯥꯏꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯔꯥꯖꯀꯩꯅꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯔꯥꯖꯀꯩꯅꯥꯗꯨ ꯂꯣꯌꯨꯝꯕꯕꯨ ꯍꯦꯛ ꯎꯖꯕꯒ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯐꯕꯒꯨꯝ ꯇꯧꯗꯨꯅ ꯐꯝꯕ ꯉꯝꯈꯤ꯫ ꯃꯍꯥꯛꯅ ꯂꯣꯌꯨꯝꯕꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯊꯃꯣꯏꯗ ꯋꯥꯍꯪ ꯍꯪꯖꯔꯛꯄ ꯍꯧꯔꯛꯈꯤ, ꯅꯪꯕꯨ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯐꯍꯟꯕꯤꯗꯨꯅ ꯑꯩꯒꯤ ꯑꯣꯏꯖꯕ ꯐꯪꯂꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯒꯗꯧꯕ ꯍꯥꯏꯅ ꯈꯟꯖꯕ ꯍꯧꯔꯛꯈꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯔꯥꯖꯀꯩꯅꯥꯕꯨ ꯎꯖꯕꯗ
ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯤꯠꯀ ꯃꯤꯠꯀ ꯅꯨꯡꯁꯤ ꯈꯨꯗꯤ ꯊꯤꯅꯈꯤ꯫ ꯂꯣꯌꯨꯝꯕꯅ ꯔꯥꯖ ꯀꯩꯅꯥꯒꯤ ꯈꯨꯖꯦꯡ ꯃꯤꯍꯨꯟ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯔꯥꯖ, ꯔꯥꯖ ꯀꯩꯅꯥꯒꯤꯁꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯂꯥꯏ ꯑꯃ ꯌꯦꯠꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯤꯟꯖꯥꯛ ꯀꯠꯊꯣꯛꯇ꯭ꯔꯕꯗꯤ ꯐꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯄꯤꯕꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯅꯤꯡꯊꯧꯅ ꯄꯣꯠꯂꯝꯁꯤꯡ ꯄꯤꯔꯗꯨꯅ ꯂꯣꯌꯨꯝꯕꯅ ꯅꯤꯡꯊꯧꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯆꯠꯇꯨꯅ, ꯍꯦ ꯕꯨꯙꯧ, ꯅꯁꯨꯅ ꯀꯠꯆꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯂꯧꯕꯤꯗꯨꯅ ꯆꯥꯕꯤꯔꯒ ꯔꯥꯖ ꯀꯩꯅꯥꯕꯨ ꯍꯧꯖꯤꯛꯇꯒꯤ ꯐꯍꯟꯕꯤꯔꯣ ꯍꯥꯏꯖꯈꯤ꯫ ꯃꯤꯅ ꯑꯣꯟꯈꯤꯕ ꯂꯥꯏ ꯑꯗꯨꯅꯁꯨ ꯃꯍꯥꯛꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅ ꯃꯥꯅ ꯀꯠꯆꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯂꯧꯕꯤꯔꯒ ꯏꯁꯤꯡꯗꯒꯤ ꯏꯅꯤꯟ ꯏꯄꯣꯝ ꯅꯥꯏꯅ ꯐꯥꯎꯒꯠꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯕꯨ ꯎꯍꯧꯕ ꯃꯌꯥꯝ ꯑꯗꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯈꯤ꯫ ꯂꯣꯌꯨꯝꯕꯅ ꯂꯥꯏꯒꯤ ꯃꯆꯤꯟꯖꯥꯛ ꯍꯦꯛ ꯊꯥꯗꯣꯛꯄ ꯆꯪꯂꯛꯄꯒ ꯔꯥꯖ ꯀꯩꯅꯥ ꯐꯔꯗꯨꯅ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯊꯥꯔꯛꯇꯨꯅ ꯂꯣꯌꯨꯝꯕꯕꯨ ꯆꯠꯍꯟꯕꯤꯈꯤꯒꯅꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯌꯥꯝꯅ ꯄꯦꯟꯖꯈꯤ꯫ ꯂꯣꯌꯨꯝꯕꯕꯨ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯍꯥꯛꯅ ꯂꯥꯌꯦꯡꯕꯗ ꯐꯔꯕꯅꯤꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯨꯍꯣꯡꯕꯤꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯂꯣꯌꯨꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯖꯈꯤ꯫ ꯃꯙꯧ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯃꯥ ꯅꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕ ꯄꯥꯝꯕꯒꯦ? ꯏꯄꯥꯗ ꯍꯥꯏꯌꯨ꯫ ꯇꯥꯔꯨꯅꯤꯅ ꯍꯥꯏꯖꯔꯛꯈꯤ, ꯅꯆꯥꯗꯤ ꯏꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯂꯩꯖꯅꯤꯡꯗꯦ꯫ ꯏꯄꯥꯒꯤ ꯃꯐꯝ ꯑꯁꯤꯗ ꯇꯣꯜꯂꯕꯤ ꯏꯃꯥ ꯏꯆꯥꯕꯨ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯃꯗꯨꯗ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯃꯄꯨꯛ ꯃꯅꯨꯡꯗꯒꯤ ꯊꯣꯛꯎꯗ ꯊꯣꯛꯄ ꯃꯅꯤ ꯑꯃ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯦ꯫ ꯃꯁꯤꯅ ꯅꯍꯥꯛꯅ ꯄꯥꯝꯕ ꯄꯨꯝꯅꯃꯛ ꯍꯥꯏꯖꯔꯒ ꯅꯃꯥ ꯅꯆꯥꯒꯤ ꯆꯥꯎꯈ꯭ꯔꯕ ꯀꯣꯅꯨꯡ ꯑꯃ ꯂꯣꯛꯆꯥꯎ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯁꯥꯔꯣ ꯍꯥꯏꯈꯤ꯫ ꯃꯄꯥꯅ ꯄꯤꯕ ꯃꯅꯤꯒꯤ ꯁꯛꯇꯤꯅ ꯐꯖꯈ꯭ꯔꯕ ꯀꯣꯅꯨꯡ ꯑꯃ ꯁꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯃꯙꯧꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯃꯙꯧꯒ ꯂꯣꯏꯅꯅ ꯄꯥꯟꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯥꯡꯀꯛ ꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫